The Great Wall of China si ngasidagi sahi 2005 gi mamangda sakhre. Makoida ngaihak leitana ayat apanba pikiba yeknabasing adudagi ngakthuknabani haina micham miyamna sakiba wall amani. Great Wall of China si malemgi angakpasinggi manung challi. Chinese na sakiba wall asigi apunba asangba kilometer asina 21,19,618 ni. Makoigi ningthau sing aduna mathang samtharaga saramkiba wall amani. Masibu sing mathakta saramkiba makoigi oiba ngamkhaigi wall amani. Wall asi sabada miya masing khangdana siki. Sing manakta phangba nung lengoi leibakna tutlaga saki. Wall asina defense system, watchtower, border control post singsu hapki. Malimgi miyam khudimakna ngaknaraba symbol amani. Masigumba wakal asi lamdam asigi mioi singaduna khantadabadagi ngasi aikoina wakhiba asi. British singna Manipurgi apunba area si kumja 1941 da olamkhiba aduna 22,327 square kilometer ni haina ibiramki. Adubu haujik 22,327 square kilometer asi oiramloi. Masigi maramdi Juko Valley asi Manipurgi north awang thangbada yumthang nariba Nagaland na lausin bagi mawang da laikhrabani. Manipurgi north ki Nagaland, south makha asina Mizoram state, nongchuptana Assam state aduga nongpok amasung makhadana Myanmar lairi. Nagaland amasung Manipurgi state ani asi Assam gi khwaidagi wangba barrel singna boundary oi. India amasung Myanmar gi international gi border gi asangba asina 1,643 kilometer ni. Masigi breakdown asina Arunachal Pradesh ka Myanmar ga asina 520 kilometer oi. Nagaland ga Myanmar ga asina 215 kilometer ni. Mizoram state ka Myanmar ga na 510 kilometer ni hairi. Aduga Manipur amasung Myanmar gi border gi asangba asina 398 kilometer ni haina Pari. Burmese singna MEITEI sing asibu ngaihak leitana otpi nei bikhiba sing adugi khudam sangdam sing aikoina puari gi thingkhang kayarakta khangli. Sahi taret khuntakpa kumja 1819 dagina 1826 asi MEITEI macha khudimakna kauroidaba sahi singni. Aikoi gi iramdam masigi phamnaiba ningthau kaya amana phattaba lamchat kaya ama chatlammagi thodok sing adudi kauba leitana miyamna ningsingnari. Ngasi Manipur khunai asina saukhatpa ngamdana mikha polaga ngasi phauba hinglamba asi ningthauna angam mathau kaya amana nupi lonbadagi thokhiba ngaktani. Aikoigi puari gi lyric singda asumna iba thengnari madudi 19 suba century aduda palamkiba ningthau sing asi nupi mari lonki hairi. Ningthau gi ahanba nupi aduna Maharani, ani suba nupi aduna Apanbi, ahum suba nupi aduna Apanbi naha amasung mari subi nupi aduna Laima khubi kauramki hai. Mataw asum tauna sahi tarat khuntakpa sisu ningthau sing aduna khubam munabadagi thokhibani. Thaina mamangaidagi hauna angam athau sing aduna miya masibu karisu laitana thawai bikide haibasi puari asina khudam sangdam ama oina uri. Haujiksu phamnaiba sing asina miyam sing asibu nungsibide thawai bide. Matang swaida angakpa oiba wari amana puari gi lamai da pabada asumna thengnari madudi iningtho garabaniwas nupi tara. Iningtho Joychandra Baigasandra sina nupi marfudara manga thiki haina iri. Matawasum tauna nupi marfudara manga ga loinakhiba misak aduni ngasi Imphal Mayol gi saharda khillaga thamli. Sahi chamaga marfudara manga gi mamangda Great Wall of Manipur asi semlamba yabani. Manipur gi maikai mari da Great Wall of Manipur asi kharamba taragadi ngasi Manipur asi tariba dasha mayam asi taramloi. Manipur amasung Burma Myanmar ga lainariba ngamkhai gi area gi asangbasi pulapna 398 kilometer oi. Ngasi phawbada wall khariba area asina 5.6 kilometer khaktani hairi. Watliba asi 392.4 kilometer ni. Matawasum tauna sangkhraba sahi chani muk asida 5.6 kilometer khak sambal khaba ngamli. Masini aikoi gi saukhatpa thabak haiba adu. Manipur gi tongan ba ningthau sing chief minister sing angam athau khudimak asina sangkhraba sahi chani muk asida wall asibu sinma thungla kharamba taragadi kaya da phagadauba. China na 21,19,618 kilometer sambal khaba ngamki. Aikoi gi phurup asina 398 kilometer khak phauba sambal khaba ngamkhidri. Ani asi kaya da khetnari bano kaya da ikaiba phauri bano. Masi tasengna haiba taragadi Manipur ta pankhiba leingak ki phamnaiba singi marakta pukchel sengkhiba
ꯃꯤꯍꯨꯠꯁꯤꯡꯗꯤ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯃꯁꯥꯒꯤ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ 53% ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯃꯤꯁꯤꯡꯒꯤ ꯁꯔꯨꯛꯇ 16% ꯈꯛ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯏꯔꯥꯡ ꯍꯧꯔꯛꯄ ꯂꯥꯟ ꯍꯧꯔꯛꯄ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯄ ꯍꯥꯏꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡꯗꯒꯤ ꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯆꯤꯡꯅꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯔꯨꯛꯇ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ 83%ꯗꯤ ꯍꯤꯟꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯊꯥꯡꯒꯩ ꯁꯦꯡꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯇꯤꯕꯦꯇꯣ ꯕꯔꯃꯟ ꯃꯪꯒꯣꯂꯣꯠꯀꯤ ꯐꯨꯔꯨꯞꯅꯤ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯑꯔꯤꯌꯥꯟꯒꯤ ꯏꯅꯤ ꯍꯤꯟꯗꯨꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯌꯥꯗꯦ ꯑꯩꯈꯣꯏꯁꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯊꯤꯒꯠꯇꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯤꯡꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏ ꯃꯅꯤꯄꯨꯔꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯑꯆꯧ ꯑꯔꯝ ꯀꯥꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯐꯒꯅꯤ ꯈꯜꯂꯒ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯅꯝꯂꯒ ꯂꯧꯁꯤꯟꯈꯤꯕꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈꯤ ꯑꯗꯨꯕꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯏꯟꯗꯤꯌꯥꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯂꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯥꯎꯈ꯭ꯔꯕꯔꯥ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯈ꯭ꯔꯕꯒꯦ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯗꯒꯤ ꯈꯣꯝꯒꯠꯈꯤꯕ ꯇꯦꯛꯁ ꯃꯌꯥꯝ ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯑꯣꯐꯤꯁ ꯕꯤꯜꯗꯤꯡ ꯄ꯭ꯔꯣꯖꯦꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯦꯝꯕ ꯉꯝꯂꯤꯕꯅꯤ ꯐꯝꯅꯥꯏꯕ ꯑꯃꯠꯇꯒꯤ ꯄꯣꯀꯦꯠꯇꯒꯤ ꯍꯨꯃꯥꯡ ꯇꯥꯔꯒ ꯇꯥꯜꯂꯛꯄ ꯁꯦꯜꯅ ꯁꯦꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡꯗ ꯇꯥꯠ ꯄꯥꯠꯀꯤ ꯃꯑꯣꯡꯗ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯤꯕ ꯃꯥꯔꯕꯜ ꯃꯤꯡ ꯍꯛꯂꯒ ꯌꯨꯡꯂꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯃꯦꯖꯤꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ APJ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯝꯕ ꯍꯦꯚꯤ ꯐꯨꯌꯦꯜ ꯁ꯭ꯇꯦꯁꯟ ꯂꯩꯃꯈꯣꯡ ꯑꯃꯁꯨꯡ ꯁꯥꯏꯟꯁ ꯄꯥꯔꯛ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯑꯅꯤꯃꯛ ꯑꯁꯤ ꯐꯦꯜ ꯑꯣꯏꯈꯤ ngasi phawbada leingakna urep uyung tamkhiba project mayam ama scheme mayam amata mai pakte sewage project water body lamfel ising thakna bagi paikhat khiba project amata mai pakte manipur asida ngasi phawbada mai pakpa thabak tharom amata yaude amasung leite haiba yai corruption dadi mai pakli manipur gi amata ngairaba coal storage asi muthatlaga high court sakhi high court asina manipur gi landmark oiba judgment amata ngasi phawba kari pikhiba laikhrabage state amada coal storage ama phawba thamma ngamdaba asi afaba khudamla masi angakpa amani sahi chamaga 18 suraba maitai nupi singi iho ahanba nupi lan kumja 1904 da manipur gi buari da kawba yadraba thodok amani masi british masa assistant superintendent aduna tikut laururaga mahaki mayum namlaga sahanbagi wathokta ahanba nupi lan thokhi MEITEI nupi singi makutta British maithiki aduga amaksu ing 1939 da lamdam masigi seng kaya ama mapalamda thadokpagi damakta anisuba nupi lan thoki anisuba adusu mai pakhi rice mill kaya amasu thingjinki seng kaya ama mapalamda thaba ngamkhide matawasum tawna December ki tang 12 da nupi lan numit asi pangthokpadana mapung phaba khudol ama oide masidagi henba thabak thoram sing haibadi nupi singi oiba hena phagatnaba thoram kaya amasu pangthokpham thoi masi afaba thabakti masak khangmana phai ing kumja 1970 dagi hawdokhiba nisa thingbagi ihau adusu kawba yaba wafam natte yu thakpa yu yonba thingba drug saba thingba restaurant singda check tawkhiba kaya adusu kawba yade MEITEI nupi sing asina ihau kaya si mathang chatharaga haujikti lemton podongi utungda kerosene halaga mainam mairi puraga chatpagi thodok kaya si malemgi miyamna ukhrabani masi angakpa amani maira paibigi masak asi malemda atangba amani mataw asum tawna sangkhraba sahi chamaga 18 henna warakhrabe MEITEI nupi singi lup asi malemgi miyam khudimakna khangange haiba taragadi Nobel Peace Prize message award na chingbagi mateng sangi haujik phawba chathariba nupi singi ihau asi prithibigi silent social movement ni ing kumja 1977 dagi hawdokhiba maira paibigi ihau asina khunai asida hena afaba maikaida lambida purakli haiba sidi haidrabasu miyamna hena khangnare matawasum tawna nationalism Nobel committee asida manipurgi maira paibi singasibu Nobel Peace Prize ki nomination thaba yai sahi khudingi oina February thada Nobel Prize committee da thagadawani lamdam masigi akhang ahi khara punsilaga committee amandagi yamna marik chumna iraga thanaba honaba yai Nobel Peace Prize asida yauriba asi medal ama citation ama amasung lupa crore 3 henba cash award amasu yauri
ख्वाइदगी मरु ओइरिबसी मालेमगी मी खुदिंगना मणिपुरगी मैरापाइबी सिंग असिबु मसक खंगबीबा अदुनी।